Lengak sem na ba khong thang tim na taram na olakle Manipur da popular government ama sem na ba lokholak na ba khong thang asi Thadou NP Manipur na taram na OA haina loop asige Joint Secretary Mangong Thadou na khuyek pi duna press ta thadorok pa serol amana phongdorakle serol aduna makha ta na hai Manipur da democratic oiba miyam gi mihun na semba lenga ama lehan ba haibase miyam gi apam bane amasung mase constitution da yauduna leirabane Manipur gi scheduled tribe assembly constituency mapan asida leiriba sida leiriba Thadou phurup singi miyam ase democratic process asigi stakeholder oiribane constituency sing asida tongan ba phurup kya marom na punna khundaribane amasung masibo organization natraga phurup amakhaktana electorate singi authority oibi yaroi masi sathaba habisi lo thugaiba constitution bu khungauna ba amasung miyam gi interest da akaiba ohenbane amasung electorate singi apamagi mayoktane karigumba MLA singna anobolenga semba asida yawning daba tarabadi miyamna makoibu mihut oina khankibagi mandate adu ikai khumnabaga loinana lemna pham thadopum thui electorate singna sinakiba thodang adu pangthokning daba tarabadi makoina pham paisilaga leibagi mapham constitution da leite masagi political gi pandam kharagi damak irang thohanaba senba amasung miyam nungsina handanaba thausan sathaba si loisenba matam oire MLA tarana Manipur dagi tokhaiba lengak tanba sida pamlabadi pham thadoknaba Thadou NP Manipur na hana dagi makoida singnaraga lakle tokhaiba lengak su tanba amasung assembly seat su lakpa si chayanadingai oi amasung masia sumanate MLA tara asiga mari lenariba political party singna su makoigi party gi mihut singa si constitution na piriba masagi mathawadu pangthu hanabu hanabiyo haire masigi wafa masi yenglaga Thadou NP Manipur na Thadou phurupki mipum khudimakna masigi apamba adu yenglaga thabak taunaba masoi tabagi wakhalona thadoknaba oijaba thiba amasung irang thohangadaba maongi politics ta yaudunaba loinana democratic governance pu na thaigadaba thawong singdagi lapthoknaba apil tawbaga loinana ITLM na senduna pangthoknaba honariba lengak sembagi mayokta jatkadaba khongsat asi saruk yabi kano haide purobasigi miyamna makhoigi MLA singdagi makhoi masagi asengba phirep khangtoknaba honabiyo makhoi lengak sembada yawgadra natraga pham thadoklaga tokhaiba lenga ama assembly gi wangbada sembada sougatkhre habdu mayek senghanaba demand tawbiyo haide oil palm kangbu na su thong hector lonbi gano haina phongdorakre kanaguma kharana maram kharadagi oinabasu oil pump singda bom langsinba se yaningde aduga oil pump singna su thodo amagi damakta thong hector lonbagi thabak tawbi gano haina torbung GP gi mera paibi secretary T KK sanana phongdorakle wafam singarang phogokso ikai ward number 2 da phogokso ikai gi miyamna sangsin kiba wakat khungjang amada saruk yaraduna KK sanana phongdokhibane mahana makha taraduna Manipur gi asuk waraba matam asida aikoi masal wari sanaduna gyan taminaba yaba matam asida oil pump da bom langsin ba habisi yaningde oil pump adu da kariguma thau handuna mioi sing leramba thoklabadi aso apan soidana yawgane madu gi sumathakta oil pump adu da bom adu pokhaibadagi kariguma pump adu pokhaiba thoklabadi marak nakpada leiriba akoibagi yum kai singkya ama ada thokpaga loinana aso open kya amasu yoromba yai maramaduna asigumba maralajadraba misam prajada lan gi saithengna kham thengna waringai maraksida amuka hena awaba mayoknagane aduna bom langsileba lupna su mapuga ningthina wari sanaduna gyan taminanaba honabiyo aduga asiguma thawdo ama thokle haiduna oil pump hangliba singna su thong hekta thingba si tawbigano haire kumja 2027 da pangthokadaba Manipur gi assembly mikhal gi mamang da union territory semtuna warusin purakadaba ne haba warep laukhre hari su agreement gi Manipur lengak na handokhraba su mamang sahi 2025 da amohana union lengak ki home ministry na kukijo marla halup singi apunba khutpu UPF amasung KNO ga amohana su agreement khuyek pinaduna sahi ama sangdo halakliba su group na senduna ngarang Guwahati da pangthokiba kukijo gi MLA sing amasung kukijo council KJC gi mihut singna saruk yaba miphamna mathangi kumja 2027 da pangthokpam thokliba tarawamdo shuba Manipur legislative assembly gi mikhal gi mangoinana kukijo miyam gi damak legislature gi power yawba union territory ama sembaga loinana hojik mayok nariba wathok asigi waroshen bu constitution piba ayaba gi matungina purakadabani haina warep nakhre haide ngaragi mifam asigi matang da tongan ba paw gi agency singna tarokpo report singi matungina mifam asigi kukijo phurumna konsin ba tongan ba kanglup singi mahut sinba mihut sing council asigi thaupu ba sing amasung su tawnariba lagholup singi mihut sing yauna makhoi gi miyam gi elected members sing oiriba MLA singa gi
joint meeting ni haire mifam asida saruk yakibasingna puthoktuna khanakhiba wafamsinggi manungda matam kuina sangna Manipur da political gi oiba tangdu leitadaba phibam ama lerakliba si khangba ngambagi wangma lansilakle haiduna kanglop masel ge thohaningdaba thaudok singsu leptana thokle amasung hariba phibam sing asibu laksinduna warosin poraknaba lengak ki maikaidagi suhonade haiba wafam su phongdokna khyaire Malobda permit piraga yu yolhanbagi thawng asi miyambu usittabani haina lawi haina malo maikegi mena paibisingna phongdokkhre Manipur da hojik oidiba tangdu leitadaba phibam asi tungoinaramlaga lengakna permit pisinduna yu yolhanbagi khongthang yaningde haraduna thawng asi athuwa matamda handokadabani haibagi demand tawraduna ngarang malai maikegi apunba mena paibisingna malong kaithelda wakat khongjang sangsinkhre Khongjang da saruk yakhibi malo maya lekai mera paibigi president kangjam ongbi ibe yaimana pongmi singda hai Manipur da yu thakpana maram oiraga mioi kia sian khraba amadi mapuroiba kainaraba nupi kia lehalaklaba matam sida lengakna permit piraga yu yolhanna bohonarakliba khongthang asi yamna laibak thibane yu legalize tawbagi ahanba tangkakta lengakna state aside sungba yu mapanda thadoktuna seldan lambi ama oigani amade state ki semelon da kanagani hairamlaga ngasina mapalamdagi pusilakpa yu mayamna state asigi miyoisingbu yu gi ipakta tawhalle amade nupi kiyabu mapuroiba kainarabising oihale haiki yu thaksilaga imung manunggi nupi angangda phu saiba tawbagi thabak kaya thorakpada natana miyoi kaya liver cirrhosis na naduna khudung thiba kaya mayongna hale maramasina permit piraga lengakna yu yolhanna basilakleba thorang asi athuwa matamda handokadabani haike Lamlai Kendra ki tungan ba mafam da ising piba haude hari dolai thabi bere samadi mapitel dam ki ising na lamlai Kendra ki tungan ba mafam da ising piba haude haina yodbung khunau da numilai thaba haudok paga mari lenana lamlai Kendra ki MLA khongban tabam ibumsa na phongdokkhre lau pari mari da lomi kunga taret na punsilaga numilai thaba ga mari lenana lomi amana phongdokhibada mapalam da ki thaw leiraga sari ba sikharadang oina basu mengkhat pangam na ba numilai thaba haubani haike Maduda MLA bomsana phongdokhibada tolai thabi bereski isingna ungdom phawba purak yauraklaga itam turel da takhigadabane hojik beres asi dauna semjinbana hadak sahi gi dipi bangamdre mapithel damdagi porakpa ising ithai lokhong da sijananaba mafam kharada ising khaidokle khara som phawba singkhai singdagi thaknaba ising pinaba thorang tawri hainasu mahana makata na phongdokhe Pre-primary ki mahirusing school bag puhanba yaroi hana director na phongdokkhre NCERT School Bag Policy 2020 asi Manipur da sumapung phana chana hanana bagidamak Manipur Government ki Education as ki Director NG Bogendra Maitai na marilena ba Zonal and Education Officer singda ngarang ai baserol thadun khanghankhre policy adu ki matungina pre-primary ki mahirusing school bag puhanba yaroi haidi policy adu ki matungina pre-primary ki mahirusing school bag puba yaroi class 1 2 phawba ki mahirusing KG 1.6 dagina 2.2 phawba Class 3 dina 5 phawba gina KG 1.7 dagina 2.5 phawba Class 6 dagina 7 phawba gina KG 2 dagina 3 phawba Class 8 gina KG 2.5 dagina 4 phawba Class 9 amasung 10 gina KG 2.5 dagina 4.5 phawba amasung Class 11 12 phawba gina KG 3.5 dagina 5 phawba ni haire mahiro singda school bag yang na puhanna bagidamak textbook amasung learning materials sing nomagi mathau taba khaktamak puhangadabane masigidamak timetable amasung academic planning ning thijana semgadabane school bag sing agang sing na pubada yang na made nungai hanna bagidamak quality leina design tawgadabane haire agang sing school bag ki arumba yengsinna bagidamak school singda weighing machine thamduna chang naina check tawgadabane karigumba arumba helamlabadi mama mapa singda ai bacherol thaduna khangangadabane mahiro amana class ki matungina pugadaba arumba sing asi class khudingi amasung school ki notice board thetok thamgadabane haire school bag policy asi mapung phana sana hale habagi action taken report ama mari lenaba ZEO singna numit mangani gi manungda education as ki directorate office da pisilakadabani haire Terror camp border mayada ani LOC paring the taruk active oina leire makoi kupna yengselehan army chief na phongdokkhre Indian Army Chief General Upendra Dwivedi na ngarang terror camp Nepal laibagi manungda international border IB da ani amasung line of control LOC paring the taruk ni makoi loina active oina leire amasung security force na makoi kupna yengselehan na phongdokkhre Indian Army gi sahigi oina pangthokpa press conference amada pawgi agency asina hangbo wahangi pawkhumda General
Dwivedi hai aikoina phangba information gi matungina hojiksu terrorist game nipan active oina lairi masigi manungda anina IB da aduga taruk amana LOC paringdani masigi game singda training sing pidi habagi makoina thajaba lai maramaduna aikoina masi kumna yengsil lai karigama masiga manaba thabak kya satharakpo thengnabadi makoina sabchana thabak lokhatkani haike hojik phawbada aikogi mit nakongna tari uribasigi yenglaga operation sindur asi aduma makha sathare masigi makhada aikoina hanadagi thabak sang sinduna lakte haina mahana haike China na saksagam beli bu makhoi haina claim torakre infrastructure project paikhanaba thorang lakre hari saksagam beli da makhal amatagi thabak thoram paikhatpada India na ayaba pide haina general Dwivedi na phongdokre India gi union territory ama odiba Jammu and Kashmir gi manung chana laiba saksagam beli asi China na makhoi gi territory ni haina claim torakhibaga loinana laiba ani gi marakta amu hana tension lehalakre watho asi saksagam beli da China na paikhatpani haiba construction project singi matangda India lagak na yaning da phongdokhibaga loinana India gi interest ngak na thabak paikhatkani haikraba matung Chinese foreign ministry gi spokesperson Mauning na Beijing da pangthokpa paw gi mifam amada hanglakpa wahangi pawkum pibada saksagam beli di China gi territory ni mafam asida China na infrastructure gi thabak thoram sing paikhatpa haibasi hauna sani haina phongdokhraba matung watho asi tholakhibani haide panba yabadi mamang sayolda India gi external affairs ministry gi spokesperson Randhir Joisbal na saksagam beli asi India gi territory ni Chinese foreign ministry na kumja 1963 da China amasung Pakistan gi marakta boundary agreement khuyek pinaki haibadu India na sakhang kiba leite amasung agreement adu lona yadaba agreement ni invalid oi haina phongdoktuna lakone masigi manungchana saksagam beli da China Pakistan economic corridor gi saru ama oina paikhalakpa infrastructure project singda India na ayaba piba ngamloi amasung mathau taba thabak thoram sing laukhatkani haikibani BJP candidate na board ki selfie na bohona rambagi case register tawkhre hari Maharashtra Municipal Corporation singi mikhal nakselokpaga loinana political party singna campaign satharingai BJP ki candidate amana laumi amada board PU selfie gi hana themlambagi dama candidate asigi mathakta case register tawkhre hari nakalamronda Latur district ta Congress ki candidate amana BJP ki functionary singbu ki han khanganbada natana tathi tawoina tawkhi haibagi matangda Congress candidate adugi mathakta su case ama register torakre Maharashtra gi Municipal Corporation kunga mapan gi mikhalasi thasi gi taramanga da pangthokadabani mikhalasi ga mari leinana BJP Congress amadi atopa party kaya na kanamo on the campaign sathanare BJP gi candidate amagi mathakta case register tawkhibadu party sida board pirabadi lupa lising manga pigani haiduna moithiam torombagi ni aduga Congress candidate ki mathakta case register tawkhibaduna BJP gi functionary singna mikhal ga mari leinana voter singna sel yele hana arano paw sandok tuna khudakta leptrabadi hatkani haina Congress candidate aduna kihan khangalambagi ni hari Pakistan the Peace Committee ki member mari nongmena kaptuna hatkhre masakhang da kulai paiba singna Pakistan ki irang mayok nari ba Khyber Pakhtunkhwa province da mafam adu ki Peace Committee ki mioi mari nongmena kaptuna hatkhre official singna phongdorokpa warol amada mioi mari nongmena kaptuna hatkiba du North Waziristan ga ngangkhai thangnana leiba province adugi Banu district tani hari sakhang da kulai paiba singa duna district adugi Majang Chek mayada lumduna landa chathakibada Peace Committee ki mioi sing adu hatkibani thodok thokpa madada police amasung security force na khudangta sanction khibaga loinana mi hat pasing adu pharana bidamak operation sathaba haukhre hari Pakistan da maroina Khyber Pakhtunkhwa amasung Balochistan gi province da terrorist ki landa sing nongma gi kan khalakli hari